Lo, Bala. Akoina hojik namjari ba film asi Delhi dani aduga akoigi chaliba team asi akoigi asuki matik yamde haitare Bollywood adi Hollywood ka adi changdam narogadi koina outdoor tholok pa matam dadi koina yamna hai wajaba adagi koina mafam ma pa matam da moina hai permission jai ba matam da lupa lakh manga harak pa adi 1 hour da adagi lakh tara harak pa sigum me ama thenai aduga hadi public na koina album ama adagi film gi sei ama koina upload tor pa matam dadi masida adi phajai adu tawi me ama haibi me ama adu mayam ju khangbiyo akoi gi film industry si amna pi adu koina su mayam ga habadi just outside haitare Manipur ki outside Bollywood Hollywood ka changdam na hona da khosi amna wajai ada koina without permission da koina shooting to wasi koina any yamna phajaba mafam sing asi koina chang matam da permission na hana mang thaba na marmaraga camera pasan ba yade film da hapta basu ada use to da ba haitare me ama yawi aduga koina akoigi pujari ba koigi film da copy ba camera sing ji koina pudi pusalle tangai padana koina handbag ama ada carry bag ama toraga pusalle adega pusali ba camera sing ji koina koigi carry bag ta loina ma hapchalle aduga koina hutoga lens ki mamai ji hutoga koina lona without permission koi kapai kapa matam da koina artist sing acting to matam da koina Manipur da film mama album ma nam matam di sei khong dana adagi choreographer yaw dana phajana work to jai adubu koina mapalam da thopa matam da di adugi hadi facility ji koi kaim phangdre adi choreographer ne acting tak pa area da su phangdre pumna mokti koi chaminna su indoor da koi loina ma acting tamaga aduga even koi music po khongdre sei khongba di loudspeaker tawdre adi loina ma security ni yam alert oiba jaga amoi banina adegi moi even cc camera myam pali aduna koi se marmoraga koi se adugo mo myam maktu da koi ji lantheng naraga mo myam na adu yamna chekseli ba jaga adu da koi na ju karam na koi ju chalabani koi gi film ama adagi sei ama koi se kamaina namakadagi haidana koi struggle taraga koi na shooting tawring aida koi gi artist sing sine yamna hard work ta phajana acting tawjarami aduga security ma adagi mi me uba matamda selfie kapo ena dum haine koina mi la e haiba matamda artist na selfie na torga selfie kapa sai security ni hangi ne kadoino na dukai just hai photo kapani ai selfie kapane ade moi dum chacha ki moi he chakhe ba koi mu shooting tawi isai thade kaim thade artist sing sina isai loi phadoga mai gi machin da loina mo lenga koi yang wan honarak pani aduna sida babongna iramdam sigi babongna penbiyo sida soigi ba adagi chunadaba area mayamna kitang hadi ngapiyo ado akoi chu yang wan hona jabani koina film man namagi budget si mogi 1 hour gi budget ka chamane aduna koina film oina namane lakoma tanda moina hairakpa adagi mogi rr mayam do koina inbangam jadaba aduga hadi koigi market chi scope si amna pikpa maramoraga yengbiri ba babong mayamna penbiyo aduga koigi Manipur film bu hingat hunbiyo aduga mayam gasu hakthengna bada ade mayam ga mayokna bada koi gi so chang ta de habse koi gi lebiri ba mayam gi babokna akoi bu support to piyo si hajani sky Sino nga muli?
sang được lâu rồi. Lâu rồi nè. Lâu rồi nè. Lâu rồi. Oli. Đây kìa. Go. Ngọc sẽ rất thăm hô độ. Lâu đây. Selfie. Go. Good. Mấy đi nè, Bala, ai hắn nè. Yamung chỉ hậu gì. Sai đôi xa dài ba. Nâng sang bữa sai đôi audio ba, audio đi nè. Yamung khai lên rồi. Yamung iban is horen final ta ba. Ma chang. Rồi. Adum le mu yamung tung thoro, adum fe. Nang ai di yamung. Sodomendo. Akoina film ama shooting tarom da video ama akoina semjaba adugi situation da akoina thengnaba problem da akoina album si shoot tarom da artist si ubigani phone taraga leiba sajanagani maramdi without permission da akoina sangpanina phone taraga sajabwani adu akoina camera je akoina akoigi record hek tawgibaga kaimta haina da bida akoina film shooting tabda akoi role haibam lei action haibam lei si without kaimta akoi prompt tawda bi kaim haina da bida masana mi yengaga haitare artist masana security yengaga ek tawjarakani aduga koina namingai gi maraksida kaigama security uraba ma selfie tawchalakani phone adigi phone paiba sajalakani phone gi lakpa sajalakani siguma miyam asi koina thoktaba nate miyam thoi aduna yengbiriba youtube ta adigi any hadi babok singna akoi bu nuksibiduna koina hai wajabase mayamna su kitang khangbiyo aduna youtube ta bad comments lakpiba mayam je khoju khangdaba nate loi khangi ado tangai phadana sigum mayam si akoigi family ni na khalaga mayam na support obiyo ado miram gi oiba mi na hairak podudi akoina khumna boina leibiyo akoida akoigi team gi oina akoida khumbi bagi mahuta atopa jati na ngangak poda khumbina ba oina di leibiyo oina haijani ni ngam le solo di ya besulo tôi có cuộc rồi chưa có lần rồi come on